Kuki militant singna fazin kiba Naga Meecham taruk Numit Humni gi Manungda Tekta Kaidana Mayumda Sinaraknaba Matam Thakhre Karigumba Makoi taruk adu thawai yaudrba haksang oina fanglabadi tungda thorokpa teksa punamak laingana pugadabani haina warep lokhrei ngasi Eastern Liangmai Naga Safe Association Chairman Liangmai Naga Council Eastern Zone Kobru Range Liangmai Women Union Liangmai Naga Katina Rongdi Eastern Zone amadi Kanatongbigi akoibada leiba seso singna silaga pangthokpa khongjang amada warep asi lokhibani Hurupka gi miyoi sing saruk yaduna makhan gi Anai International School gi ground da pangthokiba khongjang aduda miyoi taruk phabada serai hariba leilon baifai gi sip amadi atai miyoi khudimak cheirak pigadabani KNF ga lainariba su handokadabani Deputy Chief Minister Nemsa Kipgen fondagi lokthokadabani amadi lamdam asigi yelong mising amatoina punchinduna kuki terrorist singi mayok talemina se haiba warep kya su lokhi puna warep manga yauba joint memorandum adu ngasi Manipur gi governor da pisin naba amadi madu thabak to onthonaba takshin ki khongjang adu da saruk yakiba social activist asanka sana phongdokibada numin mapani suraba fawbo lengang na Meecham taruk puthokpa ngamdaba sina Manipur lenga ke aswanmani Meecham sing adu kannaba natragana makoibu fajilaga thamniba miyoi sing fanaba lengang karigumba khongthang amata lokhotaba simak pangdabagi thong ama oina puwari da lehoragani kuki khulai paiba singna matam ama hekta da terrorist ki thong satharibasi makhata na tawdana ba para tambi haudrabadi yellow purup sing ingna singna madi nungsi sanana hingminaba ngamloi haina sumhangna phongdokhi Now, Nagasing Mitara Dipang 18 keep that dog terrorist ki etcha tharaga haraga Mitara Maritara di thoi thadok pri haraga masi phobada taruk se thibo phagdadana laiba si se Numit Nipal mapan surabo phaboda state government na kari ki tamata tumida laibo yaro have se 3 days Manungda 4 days Manungda bidamata radi akhoi mayam na khonjan changsandani department government ki kari kari fazal moi na thigani highway akhoi na madagi right lay madurom da akhoi chachatinge kari magi taruk se pangdabada akhoi na pangdaba thadok thobata radi madu e condition na do akhoi chauna lenga ki mathakta aduga phari ba mathakta akhoi na condition na ba thamse lakriba towan organization puliba mayam sina amata hoina Manipur da asigumba terrorist etcha thaba mingam sila thaba justice kaiba tawdaba ase masigi punamak asida lelon wifi hariba ningthau aduga phariba involved over mi makhaise athobada book tawda bani aduga pharaga pokiba militants indasu athobada numit Nakalamoromda khongjang adu saruk yakiba kokomi gi wangang loi santona hapam na phongdokibada center madi state security force na khurak hangdana leiba mafam dagi Meecham taruk phakibagi thong si center lengang na sinba khujin thorangni haibasi taklei sida sida anu bolenga lakpadagi irang asi loiselagani khalamba dugi ona tainabada lenga asina satharliba thong sing thajingai oidre haiki ngasi khongjang adu da thoram adu da amuko gi advisor Pralapam Devan Kabru Range Liangmai Women's Union gi wangang loi Kuigai Liu, Maren Mai, Makhan Kanatombi Naga Forum ki President, Juris Abon Mai, Poirei Leimarol Apun Bamaira Paibi, Thawai Mirel Yauna Tongan Tongan Baseso Kayagi, Lusing Basing na Sarugaki. Army camp kyale, CRPF camp kyale, Manipur police ki post kyale, sila kyale na, kali Maren ki sila bida chat pamido, Yumda Khunda chana pamido, kidnap to hogi opportunity jo mone kamane kiri hoga. It was a design. Government of India and Manipur government design to engineer to na khosa khonjini liamai ye chinao atopa nepali ye chinao naga ye chinao singse loina na provocative nature da naga sing su pugi sing mu sauna bagi moina bagi ni kidnap to de bagi moi to ta le se government of India na aboi wakan da hamoi khalan bole se si khanwa they engineered it properly